ꯃꯛꯇꯗ ꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯅꯧꯕꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯅꯨꯄꯥꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯖꯟ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦꯕ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯋꯣꯕ." ꯇꯅꯧꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ, "ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ?" "ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯖꯟꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯟꯅ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯃꯤ ꯁꯦꯡꯗꯦ ꯐ꯭ꯂꯥꯁ ꯊꯥꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯅꯦꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯇꯅꯧꯕꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯗ ꯃꯍꯥꯛ ꯆꯦꯜꯂꯤ꯫ ꯌꯥꯝꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯂꯩꯒꯗꯕ ꯃꯇꯝꯗꯨꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯀꯔꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯏꯄꯨꯅꯅ ꯄꯨꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤನ ꯆꯦꯛ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯤꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕ ꯑꯃꯨꯛ ꯆꯠꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯕꯒꯅ ꯌꯨꯒ ꯒꯟꯖꯥꯒꯒꯤ ꯑꯣꯐꯤꯁ ꯑꯃꯨꯛ ꯀꯥꯕ ꯆꯠꯂꯤꯕ꯫ ꯊꯦꯡꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝꯈꯤꯅꯤ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯁꯪꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 3ꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥꯗꯤ ꯎꯗ꯭ꯔꯤ꯫ ꯇꯅꯧꯕꯤ ꯃꯁꯥ ꯈꯔ ꯁꯣꯟꯕ ꯑꯣꯏꯕꯅ ꯄꯦꯠ ꯄꯦꯠ ꯅꯥꯒꯜꯂꯤ꯫ ꯆꯥꯕ ꯊꯛꯄꯗ ꯖꯣꯇꯣꯟ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯄꯦꯠ ꯄꯦꯠ ꯅꯥꯕꯁꯦ ꯌꯥꯝꯅ ꯇꯧꯕꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ, "ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯄꯩꯁꯥꯁꯦ ꯑꯩꯅ ꯋꯥꯅ ꯇꯥꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯄꯪꯂꯪꯗ ꯂꯪꯊꯣꯛꯄ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯀꯣ." ꯇꯅꯧꯕꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯤꯕꯨ ꯑꯩꯅ ꯅꯥꯒꯦ ꯍꯥꯏꯅ ꯅꯥꯕ꯭ꯔꯣ? ꯅꯥꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯅꯪꯁꯨ ꯁꯨꯛꯅꯥꯒ ꯅꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯀꯅꯥꯅꯕꯨ ꯄꯨ ꯊꯥꯡ ꯉꯝꯗꯧꯔꯤꯅꯣ?" ꯇꯅꯧꯕꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯗ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯕ ꯁꯛꯄꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ ꯌꯥꯝꯅ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯅꯧꯕꯤ ꯃꯤꯔꯣꯜꯂꯛꯂꯤ꯫ ꯊꯥ 9 ꯃꯄꯨꯡ ꯐꯥꯔꯛꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯇꯅꯧꯕꯤꯁꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯁꯥꯅꯣꯝ ꯀꯌꯥ ꯑꯃ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯂꯩꯔꯤꯁꯤ ꯃꯅꯦꯝꯒ ꯃꯥꯒ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯅꯦꯝꯅ ꯇꯧꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯁꯨ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝꯁꯤꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯕ ꯑꯗꯨꯃꯛ ꯍꯧꯔꯛꯂꯦ꯫ ꯇꯅꯧꯕꯤꯁꯨ ꯍꯥꯟꯅꯗꯒꯤ ꯄꯦꯠ ꯄꯦꯠ ꯅꯥꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯁꯥꯅ ꯋꯥꯏ ꯁꯪꯗꯕꯒ ꯇꯧꯅꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯪꯒꯤꯠ ꯏꯔꯥꯡ ꯀꯌꯥ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯗꯅ ꯂꯩꯔꯝꯕꯗꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯤꯔꯣꯜꯂꯒ ꯂꯩꯔꯤꯕ ꯇꯅꯧꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯨꯡꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯩꯅꯣ? ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯅꯤꯡꯉꯛꯇ꯭ꯔꯦ ꯑꯩ꯫ ꯄꯦꯠꯄꯥ ꯇꯧꯗꯅꯅꯦ ꯑꯁꯤꯕꯤꯗꯧꯅ ꯅꯥꯕꯒ ꯌꯦꯛꯄꯒ. ꯑꯩꯗꯤꯀꯣ ꯅꯁꯛꯀꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ. ꯅꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯅꯪ." ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯁꯥꯎꯅ ꯆꯩꯔꯛꯄꯅꯤ꯫ ꯇꯅꯧꯕꯤꯁꯨ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯇꯥꯔꯒ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯑꯩꯕꯨ ꯍꯟꯈ꯭ꯔꯁꯤꯔꯥ? ꯍꯜꯂꯛꯄꯩ ꯃꯤꯡꯊꯣꯜ ꯐꯪꯕ ꯇꯥꯔꯕ꯭ꯔꯥ ꯑꯩꯕꯨ? ꯇꯅꯧꯕꯤ ꯀꯞꯅ ꯀꯞꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯏꯁ ꯀꯨꯀꯔꯗ
ꯆꯦꯡꯗꯨ ꯁꯨꯖꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯄ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯀꯥ ꯍꯦꯟꯅ ꯀꯟꯈꯠꯄ ꯉꯝꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯁꯨ ꯏꯔꯩ ꯍꯦꯛ ꯂꯩꯇꯦ꯫ ꯏ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯃꯅꯦꯝ ꯑꯁꯣꯟꯕꯤꯗꯨꯅ ꯆꯥꯛꯇꯣ ꯑꯗꯨꯃꯛ ꯊꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯂꯤꯅꯦꯅ ꯇꯧꯔꯤꯕ ꯆꯥꯛ ꯑꯗꯨꯁꯨ ꯄꯦꯠꯄꯅ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯌꯨꯝꯁꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯒ ꯑꯇꯣꯞꯄ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯗꯨꯁꯨ ꯉꯥꯏꯍꯥꯛ ꯄꯥꯡꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯅꯧꯕꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯍꯥꯟꯅꯗꯒꯤ ꯄꯦꯠ ꯄꯦꯠ ꯅꯥꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯔꯨꯞ ꯃꯄꯥꯡ ꯍꯨꯟꯕꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄ ꯑꯣꯏꯕꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯁꯥꯅꯣꯝ ꯀꯌꯥ ꯑꯃ ꯃꯌꯥꯝ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯇꯅꯧꯕꯤ ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝ ꯁꯥꯅꯣꯝꯕꯨ ꯇꯧꯒꯗ꯭ꯔꯥ, ꯃꯊꯟꯇ ꯕꯤꯔꯤ ꯕꯤꯔꯤ ꯍꯦꯛ ꯄꯥꯈꯠꯂꯤ꯫ ꯇꯅꯧꯕꯤꯅ "ꯏꯃꯨꯡꯁꯤꯗꯅꯦ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯀꯩꯅꯣ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯁꯤꯗ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯍꯥꯏꯕ, ꯀꯅꯥꯃꯠꯇꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕꯅꯤ"꯫ ꯃꯅꯦꯝꯄꯣꯛꯁꯨ ꯇꯥꯔꯗꯨꯅ "ꯍꯩ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯀꯔꯤ ꯌꯥꯎꯏ ꯍꯥ? ꯇꯧꯅꯨ ꯇꯧꯅꯨ, ꯑꯗꯨꯒꯤꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯁꯤꯖꯤꯟꯅꯒꯅꯨꯀꯣ ꯅꯪ꯫ ꯏꯃꯥꯅ ꯄꯥꯡꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯀꯥꯟ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯨ ꯂꯥꯛꯄ ꯇꯟꯖꯥ ꯍꯦꯛ ꯊꯣꯛꯂꯔꯦ꯫ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯃꯠꯇ ꯍꯪꯗꯦ, ꯆꯪꯂꯛꯂꯒ ꯇꯅꯧꯕꯤꯗ ꯃꯁꯝꯗꯣ ꯍꯦꯛ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛ ꯆꯤꯡꯏ꯫ ꯑꯗꯨꯒ "ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯏꯃꯥꯁꯤꯒ ꯃꯥꯟꯅꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ, ꯁꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯗꯨꯒꯤ ꯂꯤꯆꯠꯇꯣ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯀꯔꯤ ꯉꯥꯡꯒꯅꯤ ꯁꯛꯀꯅꯤ ꯈꯪꯗꯕ, ꯇꯝꯕꯤꯒꯦ ꯏꯆꯦ, ꯈꯪꯗ꯭ꯔꯕꯗꯤ ꯇꯝꯕꯤꯒꯦ"꯫ ꯇꯅꯧꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯒ ꯑꯣꯏꯕꯅ ꯋꯥꯈꯜ ꯏꯈꯟ ꯍꯦꯛ ꯈꯟꯊꯗ ꯑꯗꯨꯛ ꯇꯝꯊꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯐꯨꯔꯤ꯫ ꯇꯅꯧꯕꯤꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯁꯥꯗꯣ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯅ ꯃꯆꯤꯟꯅ ꯊꯣꯛꯅ "ꯅꯪꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯋꯥꯍꯩꯗꯨꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯥꯏꯗꯒꯤ ꯁꯤꯡꯒꯩ ꯄꯥꯛꯅꯣ ꯈꯪꯗꯦ, ꯁꯠꯇꯣꯔꯛꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛꯇ ꯀꯟꯊꯔꯛꯂꯦ꯫ ꯇꯅꯧꯕꯤ ꯃꯀꯣꯛ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯀꯥꯏꯔꯤꯕ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯐꯣꯠꯂꯤ꯫ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯤꯉꯣꯟꯗꯒꯤ ꯄꯤꯁꯦꯜ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯆꯍꯤ 5 ꯁꯨꯔꯛꯂꯦ꯫ ꯑꯉꯥꯡ ꯁ꯭ꯀꯨꯜꯗ ꯊꯤꯟꯗꯣꯛꯈ꯭ꯔꯒ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯕꯅ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩ, ꯃꯇꯝ ꯂꯦꯜꯂꯤ꯫ ꯇꯅꯧꯕꯤꯁꯨ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ, ꯀꯩꯗꯧꯔꯨꯅꯤ, ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯜꯂꯕꯤ ꯑꯩꯕꯨ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩꯔ ꯂꯣꯏꯔꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯦꯁꯕꯨꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯏ ꯍꯥꯏꯅ ꯇꯦꯛꯁ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯒ ꯇꯦꯛꯁ ꯊꯥꯅꯕꯁꯤ ꯅꯨꯃꯤꯠ 8 ꯁꯨꯖꯜꯂꯛꯂꯦ꯫ ꯇꯅꯧꯕꯤꯒꯤ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯏ꯫ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯅꯧꯕꯤ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯂꯦ꯫ ꯇꯅꯧꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯗꯒꯤ ꯊꯦꯝꯂꯒ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ꯫
ꯅꯨꯄꯥꯗꯨꯗ ꯇꯅꯧꯕꯤꯅ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯕꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯏ꯫ ꯇꯅꯧꯕꯤꯅ ꯑꯉꯥꯡ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯁꯤ ꯅꯥꯕꯒ ꯌꯦꯛꯄꯒ ꯊꯤꯟꯕꯒ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯊꯥ ꯑꯃꯗꯅꯦ 50,000ꯃꯨꯛꯅꯤ ꯆꯠꯂꯤꯁꯤ꯫ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯁꯛꯅ ꯐꯖꯔꯤꯕ, ꯀꯨꯆꯨꯅ ꯉꯧꯔꯤꯕ, ꯅꯥꯔꯝꯒꯅꯤ ꯌꯦꯛꯂꯝꯒꯅꯤꯒ ꯑꯝꯇ ꯈꯜꯂꯨꯗꯦꯗ ꯑꯩꯗꯤ꯫ ꯅꯥꯕꯁꯨ ꯃꯥꯟꯗꯦ, ꯑꯗꯣ ꯄꯦꯠ ꯅꯥꯕꯅꯤꯅ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯗ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯀꯤꯡ ꯈꯔ ꯆꯦꯜꯂꯨ, ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯈꯔ ꯀꯟꯈꯠꯅꯕ꯫ ꯑꯁ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯕꯅꯤ, ꯑꯣꯏꯗꯕꯅꯅꯦ ꯑꯗꯨꯝ ꯇꯣꯛꯂꯕ꯫ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ, ꯅꯪꯒ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯌꯥꯔꯕꯣ? ꯅꯨꯄꯥꯗꯨꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯁ ꯃꯤꯅ ꯈꯪꯂꯛꯑꯒ ꯌꯥꯝ ꯐꯕ ꯑꯣꯏꯔꯣꯏꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯗꯣꯏꯁꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯨꯡꯁꯤꯔꯕ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯌꯨ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯈꯔ ꯁꯥꯊꯤꯕ ꯃꯤ ꯑꯃꯗꯒ ꯍꯥꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅꯅꯦ ꯌꯥꯔꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯧ ꯀꯣꯏꯕ ꯍꯥꯏꯕꯁꯤꯇꯕꯨ ꯐꯅ ꯑꯃꯠꯇ ꯈꯟꯅꯗꯦꯗꯅ, ꯀꯇꯨ ꯀꯔꯟ ꯉꯥꯛꯇꯅꯤ꯫ ꯃꯁꯛ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯒꯦꯔꯥ ꯍꯥꯏ ꯍꯜꯂꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯣꯏꯅꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯅꯤ꯫ ꯈꯕꯔꯗ ꯑꯃꯨꯛ ꯃꯧ ꯃꯥꯡꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯗꯨꯅꯤ꯫ ꯁꯤ ꯉꯥꯛꯇꯅꯦꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯍꯥꯏꯅ ꯇꯦꯛꯁ ꯇꯧꯔꯛꯏꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯈꯜꯂꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯩ ꯈꯪꯉꯦꯕ, ꯑꯩ ꯈꯪꯉꯦ, ꯑꯩ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯀꯣ꯫ ꯑꯗꯨ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯨꯄꯥꯗꯨꯁꯨ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯏ, ꯅꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯒꯗꯕꯅꯤ, ꯃꯧ ꯑꯣꯏꯕꯗꯨꯗ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ, ꯉꯝꯃꯔꯣꯏ ꯍꯥꯏꯔꯕ? ꯅꯔꯣꯟ ꯁꯦꯡꯉꯨꯀꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯁ ꯅꯪꯁꯤꯗꯤꯕ꯫ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯇꯅꯧꯕꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ꯫ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯦꯀꯣ, ꯑꯗꯣ ꯑꯩ ꯍꯌꯦꯡ ꯕꯖꯥꯔ ꯆꯠꯀꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯀꯩꯗꯧꯕꯅꯣ? ꯕꯖꯥꯔꯗꯒꯤꯅꯦ ꯑꯔꯥꯛꯄ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯀꯣꯏꯅꯒꯦ, ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯁ ꯕꯖꯥꯔꯗꯒꯤ ꯅꯨꯄꯥꯕꯨ ꯀꯌꯥꯝ ꯐꯕ ꯑꯣꯏꯗꯣꯏꯅꯣ? ꯃꯤꯅ ꯃꯧ ꯀꯣꯏꯔꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯀꯣ꯫ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯣꯏꯔꯝꯗꯣꯏꯕ? ꯄꯥꯝꯕꯒꯤ ꯑꯣꯏꯗꯣꯏꯕ, ꯄꯥꯝꯕꯒꯤ꯫ ꯃꯣꯏꯗꯣ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ, ꯈꯤꯇꯪ ꯍꯥꯏꯕꯗ ꯏꯪꯒꯤꯠꯇ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯈꯪꯂꯦꯗꯅ ꯕꯖꯥꯔꯗꯒꯤ ꯅꯨꯄꯥꯕꯨ ꯀꯣꯏꯔꯤꯅꯤ ꯀꯥꯏꯅ, ꯀꯣꯏꯔꯨꯅꯨꯀꯣ꯫ ꯇꯅꯧꯕꯤꯁꯨ ꯅꯣꯛꯇꯨꯅ, ꯕꯖꯥꯔꯗꯒꯤ ꯐꯠꯇꯦ ꯍꯥꯏꯔꯒꯅ ꯅꯪ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯑꯩꯅ ꯐꯥꯔꯒ ꯂꯩꯁꯤꯟꯗꯣꯏꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯅ, ꯇꯅꯧꯕꯤ, ꯅꯪꯒꯤ ꯅꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯒ ꯅꯪꯒꯤ ꯈꯜꯂꯒ ꯇꯧꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯣ? ꯃꯆꯤꯟꯗ ꯁꯤ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯇꯅꯧꯕꯤꯗꯨ ꯇꯁꯦꯡꯅꯗꯤ ꯄꯥꯝꯂꯕꯅꯤ꯫ ꯇꯅꯧꯕꯤꯅ, ꯑꯁ ꯑꯩ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯈꯪꯗꯦꯗ, ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯔꯅꯤꯀꯣ꯫ ꯑꯗꯣ ꯅꯣꯏ ꯁꯥꯏꯒ ꯀꯣꯏꯕꯒ ꯑꯝꯇ ꯆꯠꯇ꯭ꯔꯣ, ꯃꯥꯏꯟꯒꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ? ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯏ, ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯌꯥꯔꯦꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅ ꯀꯌꯥ ꯋꯥꯍꯩ ꯋꯥꯇꯥ kaya ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯃꯇꯝ ꯍꯥꯏꯅꯗꯨꯅ ꯎꯅꯩ꯫ ꯇꯅꯧꯕꯤꯁꯨ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯁꯥꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯇꯅꯧꯕꯤ ꯊꯕꯛ ꯋꯥꯅꯁꯨ ꯅꯣꯝꯗꯨꯅ ꯇꯧꯖꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯣꯊꯥꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯅꯤꯡꯏ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯗ
ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯔꯛꯂꯒ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯣꯏꯕꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯅꯧꯕꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯗ ꯍꯦꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯗꯤꯋꯥꯂꯤꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯄꯣꯠ ꯆꯩ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯕꯖꯥꯔꯗ ꯂꯥꯛꯂꯒ ꯕꯖꯥꯔꯒꯤ ꯈꯨꯔꯕ ꯂꯩꯔꯛ ꯑꯃꯗ ꯆꯪꯂꯗꯨꯅ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤ ꯆꯤꯂꯣꯠꯅꯔꯤ꯫ ꯃꯇꯝꯗꯨ ꯐꯅꯌꯥꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯇꯅꯧꯕꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯄꯤ꯫ ꯅꯨꯄꯥꯗꯨꯅ "ꯀꯔꯤ ꯀꯞꯄꯤꯅꯣ ꯇꯅꯧꯕꯤ? ꯅꯪꯒꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯃꯤꯗꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯆꯥꯁꯨ ꯑꯩꯒꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯅꯧꯕꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯇꯞꯅ꯫ ꯇꯅꯧꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯦꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗꯗꯤ ꯍꯪꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯕ ꯀꯧꯕ ꯑꯃꯠꯇꯗꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯕꯔꯗ ꯃꯧ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯞꯂꯛꯂꯤ꯫ ꯄꯥꯎ ꯑꯁꯤ ꯃꯤꯅ ꯑꯁꯨꯝ ꯉꯥꯡꯅꯔꯛꯄꯅ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯅꯔꯛꯂꯦ꯫ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯗꯤ ꯇꯅꯧꯕꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯁꯨ ꯏꯟꯊꯣꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯧꯒꯦ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇ꯭ꯔꯦ꯫ ꯇꯅꯧꯕꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ꯫ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯗ ꯄꯨꯡꯂꯪ ꯂꯪꯂꯝꯕ ꯑꯇꯤꯌꯥꯁꯦ ꯄꯨꯡꯃꯝ ꯃꯝꯈꯤꯕꯒꯨꯝ ꯋꯥꯈꯜ ꯂꯨꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃꯠꯇ ꯊꯣꯛꯇ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯇꯅꯧꯕꯤ꯫